Aranba propaganda da yellow missing to gumsi haina lalholo mangana pogdorokre masana commander ni haijaba as command main thar Myanmar haibamyo amana research activity of General Anthony Simre Army Chief of NSN IM haina caption piduna ikiba article asima angak popoe asigumba aranba propaganda asina lang oiduna lamdam asigi yellow missing to gumsi haina KCP KYKL PREPAK pro amasung koireng na lusingba UNLF na punna thadrok posero lamana phongdorokle lalholo sing asina punna thadrok posero lamana high as command main thar Myanmar haibamyo asina iriba article asina NSN IM ge Army Chief General Anthony Simre na taukiba aranba singna naga amasung maitai phurup anigi belusnari da sauna ama ata thokhanba oina ulli kuman haiba wahai asi maitai ge yek salai taret ki manungda ama oibana miyamna mahaku maitai amana NSN IM gi mathakta maral sibo oina uhalle tasengna NSN IM gi matang da lalholup singna manung hanjin na khangba laite amade makhoi gi thabak thoromga aikhoi ga karigumba mong amata da mari leinade mahangna iriba wafam sing adude intelligence unit na NSN IM manungda khaktana khangadaba wafam ne masida aikoina khangjellobagi mathau tade asiguma aranba wafam sing phongdokpa asina naga amasung maitai community anigi nuksinadnaba singsep thanaba sinbani haiba mayek sengna takli hairi mahangna iriba article aduda General Anthony Simre na Indian Army amasung masiga chanminariba PDF ka pullaga naga amasung maitai fighter gi mayokta thabak tawri haina lana sandokle aduga ground reality oinadi haukiba sahi amarom henba sida maitai insurgent group singna ngomkhai paringda Indian Army amasung makhoina saugatpa KNB ga lantheng sathaduna lakle sanglaba matam asida General Anthony Simre na Indian Army ga punna thabak tawminabagi singnaba wafam amata laite haide zero asina makha taraduna as command main thar hariba mioi asina phongdokhiba wafam ge matang na sengdokladuna Manipur da Kuki amasung maitai aniki marakta khut thoknaba sida aikhoina yauksin khiba laite amati ngomkhai da aikhoigi marakta ceasefire sign tawnakhiba su laite ngomkhai lanthok lansen tawba haibasi aikhoina iromdom tawjaba thaba amani masida kanagi mateng logba amadi haijaba laite haidi andak as command main tha haidba mioi asina phongdoraglaba wafam masi NSN IM na Indian Army na Kuki militant sing saugatuna punna thabak tawminabagi matangda phongdorakhiba asemba wafam kaya adubu kupsinnaba honaba thabak ne maram asina lamdam asigi yellow missing na asiguma propaganda asida thajabiganu hainasu lalhaulo manga asina punna thadrokpo zero asina phongdorakle LSTV amasung Kabu Union Manipur na sajibu noma panba punna pangthok binagadauri haying khongbal upong yumpham da leba laining thosana mahi temple board LSTV ge makha da leba loisang pumnamaki oiba thasu numit khudingi pangthokpa taragomdo suba loisang tinami phamase LSTV ge lusung porel ngamthang Vidyapati Senjam LS wa khallam jingbana mayai tangba loduna pangthokre thoromgi manungchana LSTV ge pung isai loisangna udol tamba laisol isai phongki LSTV ge makha da leiba loisang pumnamaki khotharang thosal yatpa numit asida lamta thada pangthokiba thabak thorom singi paudam amadi makha tana pangthorokadaba thorom singi matangda laining thosana mahi temple board ki member secretary Maisnam Sibdat Taluwang namarik chumba wafam thamke mahana makha tana haikibada ngasi sajibu no mapanba thorom ayuktana laining thosana mahi sanglenda Kabu Union Manipur ga punna pangthokani abadi numidang waironggi matamda sawombung kabui khulda LSTV ga punna pangthokani haike loinana matam kaya ki mamangdagi pangthoktuna lakpagum handak sulak kalen gi humni panba numitta meitai yening hunba numit haiduna miyam gi oiba laining khongsat ama chatkane masida miyam saruk yabi haina su paujelagle pifam thokpa senfam pithoktrabade khongjang sang salagani haina driver union na phongdorakre mamang sahi ge February thadagi FCI gi sing chingba driver amadi gari mapu singi pifam thokpa selfam pithoktana contractor load khre chief secretary amadi FCI department na miyeng changbiduna April 5 fawda senfam pithokna bahona biu natrabadi driver singna khongjang sang salagani haina Manipur Road Transport Driver and Motor Workers Union na phongdokre ngarang MJ Avenue da leba union asiga office ta pawmi singa unaba amada union asiga general secretary Maimom Anil Nahai jidibam amadi khongsang dagi MS Kon Khamba su amadi MS Zenith Enterprise ki makada FCI gi sing singba driver amade gari mapu sani henbagi phongphom thokpa gari bara gi senpham mamang sahi gi February thadagi load khre gari amagi oina lupa lakh amadagi ani phawbu gi sangda gari bara gi senpham oiri loinana hujuk phawba chalan lodana leiri kumai gi matam oirakpa amadi school gi fee biba matam oibana driver amadi gari mapu singda awaba ama oiri April 5 phawbu gi manungda bara pithoktrabadi contractor ani asigi mal singbagi thabak khudaktagi lemna warep lore loinana ngasi dagi hauraga driver singi khongjang changsinba hauragane kanagomba driver singna contractor ani asigi mal singlamba taragadi apafata khudima masa masana thodang oigadabani haiki Myanmar gi yuwa habada sikhiba mi gi mesing lising amuga chatruk nifumari yaukre Indiana suteng bang piri
Irai numitki ayukta yumlonaba leibak Myanmar da magnitude 7.7 yauna hakiba yuha aduda matho longba yungkai lingkhaibadagi sikiba migi masing lising amaga chatruk ni phumari yaukre asok apan nangba migi masingna lising ongba chamri somna nepani thiba khangdana leiriba migi masingna chamaga kunthra mapan yaure haina Myanmar gi lengak pairiba military gi maikaidagi state television da phongdokre haina news agency AP na report tawri Nagaland su delimitation ki wafam yaning da phongdok namba horakle Supreme Court ki maikaidagi Nagaland Manipur Arunachal Pradesh amadi Assam ki delimitation ki thaba asi tha ahum gi manung da losengadabani haina akan wafam phongdok khrabasu Nagaland ki oina ing 2001 gi mikok thibagi report ta yumpham oiraga delimitation tawba yaning da phongdorakle Nagaland ki oina 2001 gi mikok thiba da yumpham oiraga delimitation tawbana mafam amada sit hengatlaga mafam amada set mangbogi phibam lakadaba asina social imbalance Mayoknagani, Masina Dimapur Natana tribal line the same Kiba district singi, Sid Yenabagi Matang da Ahong Balaktuna, Hena Kudong Tiba Pibam Amamayok Narapayai, Ainasu, Tongan but DSO singi Makai de Pongdong Naragli. PMJAY Saint Pham Singdok tabadagi anaba sing masana sel puthok saraga layeng jare hari laiba asigi laita lairagi imung singda ana layengi lamda mateng pinabani haiduna hudokiba PMJAY na government pharmacy sing amade equipment sing yoliba farm singi toliba senpham pithok tabana maram oiraga tangai fadana punsi kandaba yadabani na imung manungna equipment amasung hidak langtak lejaraga oila layeng jare hari mayang Imphal bazar dagi laimayum Syam Sharma sahi hompu kaubanupa ama heart ki anaba Badagi Mamangda, pacemaker Hablambadagi Matam Loiraktuna Makatana, Sindok Nabagida Haukiba, February Kunda Tarukta, Regional Institute of Science ki Medicine Water admit Tauki, Adobo Mahana Pariba, PMJAY card, Adu Rimski Mari Lainaba counter da, entry Tauduna, lying with the Sangadaba Polam Singado, Hospitalas in Hana Dagi Hauna, contract Tauduna, Tamba Pharmacy Ama the Hangluba Matamda, Hanagi government Pitoka Dabalupa, Koti Ama Henbeki Sempam Laban Hadiba, equipment at the people Amla Habadagi, Emunga oina lejaraga operation tawraga hapkhre hari asiguma miyoiba amagi punsi kangadaba khulai si mamal yamna wangbana maram oiraga kanagumba scheme asi khudong chaba phangani khanjaraga leiba ngamdaba taraga de mamal yamlaba punsi asi adumo mangkiba tabani maram aduna government na laita laira singi yaifana bani haina paikhaliba scheme sing asi kadai phawba kanaba piba ngamlebano haibasi hangningai oi haina su mahna makha tana phongdoragle Kuki National Council semnaba thaurang tawkhre KPA gi mahut KZNP semlaga mikhal Nagadori, Kumza 2023 ki May 3 dagi Churchanpur da Horaklaga More amade Kangpokpi da Maitai singi matakta chathaki ba hingsa adugi makha tarakpada Kuki MLA tarana separate administration demand tawring cherak asida Kuki National Council semnaba thabak changsen ba hore hari thajaba yaba pawgi likhun singna phongdoropogi matungina Kuki NP Manipur kimna Kuki Civil Society singaloinana Kuki National Council semnaba kana honari hari Kuki National Council semnaba gi matangda Manipur Legislative Assembly gi Kuki MLA tara yaunu Churchanpur mi phampang thokiba laikre adubo Kuki National Council ama semnaba khana khrabasu sabsaba warep na chingba lobadi laitre Manipur da khondariba major community singi manungda ama oiriba Naga singna Naga Unification Southern Nagaland natraga Naga Sovereignty gi wafamda Government of India ga ceasefire tawnaduna shanti gi wari sanariba siga manana Kuki singnaju Kuki National Council ama semlaga India na government ga peace talk tawnabagi maikai da changsenba yanaba council semagi thabak lokhatpani hairi Ahongpung Laifam Land ki Thongsin the Telesina Pamjinduna, Lamta Tangzaki Laito Pangtohan Kidrehide, Imphal is ki Kurai Ahongpung the Labor Laifam Landa, Narang Manipur Pandit, Loisangi Pandit Sing Amade, Ahongpung, Lairembi, Sintalum na Lamtagi Aroiba Tangzanumitki, Laito Pangtok Pasangu with the Telesina Laifam Land ki Thongsin the Pamjinduna, Laito Pangtohan Kidrehide, Narang Nuntil Ahongpung ki Laifam the Lagi Toram Pangtokpa, Lakiba Singa Dubu Manipur Police na Tatuna Thamkhre, Tungda Porompat Police ki Osi Lagtuna Laifamadu the Sangbagi Ayaba Laifam adugi matangda court na case laibana Manipur Police ke IG gi matungina laisang yaudrangai lambi mapanda ki hena changhangano hairambagi matungina lai gi thorom tawge hairabasu lambi mapanda pangthoknaba OC gi maikai dagi khangan ki hairi adubu lai gi thorom adu lambi nakal da pangthokpadi yaroi haiduna pangthokidre thogdo asigi matangda Manipur Pandit Loisangi Pandit ngari among khombana pawmi singda phongtorakibada Kurai Ahongpung da lairiba lairembi gi laisang asi chahi kya gi mamangdagi historical monument ek ki makhada protect tawraga laiba laifam
लाइफम अमनी लाइफम असिदा कनागुम्बा मियोय अमना लाइ खुरम्बा लाखुदा थिनफम थोकते लमता थांगजगी अहानबा नुमितगी हौना मणिपुर पंडित लोइसंगना खुराई अहोम पुंगदा सही खुदिंगी लाइथोक पांगथोक्तुना लाक्ले ngasi lamta thangjagi aroiba numit asidasu laigi thawal taunanaba hailai maira kachanaba lakpada mafam aduda laiba teli singna athingba pirakpa simak yamna laibak thibani laibak miyamgi yaiphanabgi damak thawni jagi haira phaw athingba pirakpa asina kariguma matam amada manipur pandit loisang amade uttara sanglena chingbada teli singna haijabagi matam lakpada ngasi makhoina uliba thawong asi manipur da pandit loisang na kawroi matam aduda chapchana pakhum pigani teli singna 1971 dagi hawraga khudong chaba launaba honaraga lakpaduna ngasidi makhoi gi oiba laisang loina sajin khibana saroi khangpam phawbu leirak tre haina supong dokhi